ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤꯗꯃꯛ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯃꯗꯅ ꯐꯨꯡꯒꯥ ꯋꯥꯔꯤꯁꯨ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯆꯔꯛꯀꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯪꯍꯧꯗꯦ ꯁꯨꯁꯤꯇ꯭ꯔꯥꯕꯨ ꯀꯔꯝꯅ ꯅꯨꯡꯁꯤꯈꯤꯕꯅꯣ ꯍꯥꯏꯕ꯫ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯊꯥꯒꯤ ꯊꯥꯕꯜꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯃꯄꯨꯡ ꯐꯥꯈꯤꯕ ꯈꯪꯍꯧꯗꯕꯒꯨꯝ ꯕꯣꯌꯥꯏꯅ ꯁꯨꯁꯤꯇ꯭ꯔꯥꯗ ꯅꯨꯡꯁꯤꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯁꯤꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯂ? ꯕꯣꯌꯥꯏ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯁꯨꯁꯤꯇ꯭ꯔꯥꯒꯤꯗꯃꯛ ꯈꯜꯂꯨꯕꯗ ꯁꯃꯥꯖꯀꯤ ꯃꯤꯠꯌꯦꯡꯗ ꯑꯩ ꯌꯦꯡꯅꯔꯨꯕꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯐꯦꯃꯤꯂꯤ ꯀꯟꯗꯤꯁꯟ ꯂꯤꯡꯕ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯂꯤꯡꯖꯁꯅꯨ, ꯀꯔꯤꯃꯇ ꯀꯥꯏꯕ ꯂꯩꯇꯦ꯫ ꯊꯃꯣꯏꯅ ꯌꯥꯔꯤ, ꯊꯃꯣꯏꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯂꯤ꯫ ꯇꯣꯏꯒꯨꯝꯕꯁꯨꯡ ꯕꯣꯌꯥꯏꯒꯤ ꯃꯄꯥꯗꯤ ꯁꯪꯁꯥꯔꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯆꯦꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯕꯣꯌꯥꯏ ꯍꯤꯡꯖꯔꯕꯁꯨ ꯃꯈꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯉꯁꯤ ꯐꯥꯎꯕ ꯕꯣꯌꯥꯏꯅ ꯇꯧꯈꯤꯗꯦ꯫ ꯁꯨꯁꯤꯇ꯭ꯔꯥ ꯁꯥꯒꯩꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗ ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯕꯁꯨ ꯕꯣꯌꯥꯏꯅ ꯃꯥꯒꯤꯗꯃꯛ ꯊꯃꯣꯏ ꯑꯁꯦ ꯀꯠꯊꯣꯛꯀꯅꯤ ꯈꯟꯈ꯭ꯔꯦ꯫ ꯕꯣꯌꯥꯏꯅ ꯁꯨꯁꯤꯇ꯭ꯔꯥꯒꯤ ꯐꯦꯃꯤꯂꯤ ꯀꯟꯗꯤꯁꯟ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯊꯕꯛ ꯇꯧꯗꯦ, ꯊꯕꯛ ꯁꯨꯔ ꯅꯣꯝꯂꯒ ꯍꯤꯡꯖꯕ ꯃꯕꯨꯡ ꯑꯅꯤ, ꯑꯃꯅ ꯑꯣꯖꯥꯅꯤ ꯑꯃꯅ ꯗꯣꯛꯇꯔꯅꯤ꯫ ꯑꯋꯥꯠꯄ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯗ꯫ ꯅꯦꯅꯥ ꯇꯥꯅ ꯏꯪꯅ ꯇꯞꯅ ꯄꯥꯜꯂꯤꯕ ꯁꯨꯁꯤꯇ꯭ꯔꯥꯒꯤ ꯏꯃꯨꯡ ꯐꯤꯗꯝꯅꯤꯡꯉꯥꯏꯅꯤ꯫ ꯈꯜꯂꯨꯕꯗ ꯂꯩꯉꯥꯛ ꯁꯥꯖꯟ ꯍꯩꯕ ꯏꯃꯨꯡꯅꯤ ꯍꯥꯏꯅꯤꯡꯏ꯫ ꯅꯤꯡꯊꯧꯀꯣꯟꯗ ꯂꯩꯕꯤ ꯃꯍꯥꯔꯥꯅꯤꯒꯨꯝ ꯀꯦꯖ ꯃꯧꯖꯅ ꯌꯣꯛꯆꯕꯤ ꯁꯨꯁꯤꯇ꯭ꯔꯥꯕꯨ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯐꯖꯔꯕ ꯃꯐꯝ ꯀꯩꯗꯁꯨ ꯊꯤꯗꯨꯅ ꯐꯪꯂꯔꯣꯏ꯫ ꯁꯨꯁꯤꯇ꯭ꯔꯥꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯃꯥꯒꯤ ꯑꯃꯤꯇ꯭ꯔꯒꯨꯝꯂꯕ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯕꯣꯌꯥꯏꯒꯤ ꯊꯃꯣꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯅꯥꯛꯇ ꯂꯩꯅꯤꯡꯂꯤꯕ? ꯍꯟꯗꯛꯇꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ, ꯄ꯭ꯔꯀ꯭ꯔꯤꯇꯤ ꯏꯃꯥꯁꯦ ꯃꯁꯥ ꯃꯅꯥꯏ ꯑꯩꯈꯣꯏꯗ ꯈꯔ ꯋꯥꯔꯧꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯕꯁꯟꯇ ꯔꯤꯇꯨ ꯈꯣꯡꯆꯠ ꯀꯥꯏꯔꯛꯂꯕ꯭ꯔꯥ? ꯅꯣꯡ ꯃꯇꯝ ꯆꯥꯅ ꯇꯥꯈꯤꯗꯕꯅ ꯐꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅꯁꯨ ꯅꯤꯡꯗꯥ ꯇꯧꯕꯒꯨꯝꯂꯦ꯫ ꯐꯧꯅꯥꯁꯤꯡꯅ ꯂꯦꯛ ꯂꯦꯛ ꯂꯥꯎꯅ ꯐꯔꯛꯄ ꯀꯥꯟꯗ ꯌꯧꯔꯛꯂꯕꯁꯨ ꯐꯧꯅꯥꯁꯤꯡꯗꯨ ꯐꯒꯠꯂꯨ ꯍꯥꯏꯕ ꯏꯌꯥ ꯌꯥꯗꯦ꯫ ꯀꯝꯄꯣꯁ ꯍꯥꯔ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕꯅ ꯀꯨꯝꯁꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯦ꯫ ꯀꯅꯥꯗ ꯇꯥꯏꯅꯔꯨꯅꯤ? ꯁꯔꯀꯥꯔꯅ ꯃꯆꯥꯁꯤꯡꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯌꯦꯡꯁꯤꯟꯕꯤꯗꯕꯗꯒꯤ ꯊꯣꯛꯂꯛꯄ ꯅꯠꯇ꯭ꯔꯥ? ꯐꯧ ꯄꯥꯝꯕꯤꯁꯤꯡꯁꯦ ꯏꯐ ꯐꯒꯠꯂꯨ ꯌꯥꯗ꯭ꯔꯦ꯫ ꯀꯝꯄꯣꯁ ꯍꯥꯔ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯗꯕꯗꯒꯤ ꯋꯥꯗꯕ ꯉꯝꯗꯦ꯫ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯀ꯭ꯔꯤꯁꯅ ꯖꯔꯃ ꯅꯨꯃꯤꯠꯅꯤ꯫ ꯁꯨꯁꯤꯇ꯭ꯔꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯕꯣꯌꯥꯏꯒꯤ ꯂꯧꯕꯨꯛꯇ ꯂꯧ ꯄꯦꯡꯃꯤꯟꯅꯔꯤꯕꯗꯨ ꯕꯣꯌꯥꯏ ꯊꯃꯣꯏꯒꯤ ꯑꯆꯦꯠꯄ ꯋꯥꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯍꯥꯏꯗꯣꯛꯇꯦ꯫ ꯍꯥꯏꯔꯛꯅꯕ ꯕꯣꯌꯥꯏꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯀꯟꯅ ꯂꯧ ꯄꯦꯡꯅ ꯄꯦꯡꯅ ꯇꯛꯁꯤꯜꯂꯛꯏ꯫ ꯄ꯭ꯔꯀ꯭ꯔꯤꯇꯤꯅ ꯈꯣꯡꯆꯠ ꯀꯥꯏꯔꯛꯄꯒꯤ, ꯂꯩꯉꯥꯛ ꯁꯥꯁꯟꯗ ꯑꯥꯏꯟ ꯀꯥꯏꯔꯛꯄꯒꯤ, ꯃꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯍꯧꯗꯣꯛꯂꯨꯕꯗ ꯕꯣꯌꯥꯏ ꯑꯉꯥꯎꯕ ꯇꯥꯏ꯫ ꯃꯈꯣꯏꯅ ꯇꯥꯅꯤꯡꯂꯤꯕꯁꯤꯗꯤ ꯁꯨꯁꯤꯇ꯭ꯔꯥꯒ ꯕꯣꯌꯥꯏꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨꯅꯤ꯫ ꯕꯣꯌꯥꯏ ꯈꯪꯗꯕ ꯅꯠꯇꯦ, ꯈꯪꯏ꯫ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯕꯣꯌꯥꯏꯒ ꯁꯨꯁꯤꯇ꯭ꯔꯥꯒ ꯑꯆꯦꯠꯄ ꯃꯔꯤ ꯑꯗꯨ ꯕꯣꯌꯥꯏꯅ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯗꯣꯛꯅꯤꯡꯗꯦ꯫ ꯃꯍꯥꯚꯥꯔꯠ ꯂꯥꯟ ꯀꯌꯥ ꯊꯣꯛꯈꯤꯕ ꯅꯨꯄꯤꯒꯤ ꯋꯥꯍꯧꯗꯒꯤꯅꯤ꯫ ꯔꯥꯃꯥꯌꯟꯁꯨ ꯃꯗꯨꯅꯤ꯫ ꯀꯪꯁꯥꯕꯤ ꯁꯥꯔꯛꯀꯗ꯭ꯔꯥ ꯀꯤꯕꯗꯒꯤ ꯏꯆꯤꯟꯁꯤꯅ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯃꯩꯁꯥꯅ ꯃꯩꯋꯥꯏꯔꯛꯂꯕꯁꯨ ꯇꯝꯊꯣꯛꯂꯒꯗꯤ ꯈꯔ ꯐꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯩꯆꯥꯛꯁꯤꯅ ꯃꯩꯋꯥꯏꯖꯔꯕꯁꯨ ꯑꯩ ꯃꯥꯒꯤꯗꯃꯛ ꯈꯥꯡꯕ ꯀꯟꯕ ꯇꯥꯏ꯫ ꯁꯨꯁꯤꯇ꯭ꯔꯥꯒ ꯕꯣꯌꯥꯏꯒ ꯊꯃꯣꯏꯒꯤ ꯑꯆꯦꯠꯄ ꯃꯔꯤꯗꯨꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯗ ꯕꯣꯌꯥꯏꯅ ꯍꯥꯏꯔꯨꯗ꯭ꯔꯒꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯗ ꯄꯨꯡ 3ꯗ ꯕꯣꯌꯥꯏꯒ ꯃꯥꯒ ꯎꯅꯁꯤ ꯍꯥꯏꯈꯤ꯫ ꯂꯧ ꯄꯦꯡꯕꯗꯨ ꯊꯨꯅ ꯂꯣꯏꯒꯅꯤ ꯊꯥꯖꯔꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯂꯣꯏꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯋꯥꯔꯤ ꯂꯝꯐꯩ ꯃꯌꯥꯝ ꯑꯃ ꯁꯥꯈꯤꯕꯗꯨꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯆꯥꯛꯊꯦꯛꯍꯜꯂꯒꯦ ꯈꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯅꯨꯃꯤꯠꯁꯦ ꯃꯔꯧ ꯂꯩꯅ ꯀꯣꯛꯇꯣꯟ ꯆꯞ ꯆꯥꯅ ꯍꯥꯏꯒꯠꯂꯛꯂꯤ꯫ ꯃꯤꯠꯌꯦꯡ ꯑꯅꯤꯅ ꯌꯦꯡꯈꯠꯈꯤꯕꯗ ꯄꯪꯈꯩ ꯂꯩꯇ꯭ꯔꯕ ꯑꯇꯤꯌꯥꯒꯤ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯃꯀꯣꯏꯊꯛꯁꯤꯗꯒꯤ
ꯐꯨꯗꯔꯛꯄꯁꯤꯗꯗꯤ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏꯅ ꯕꯣꯌꯥꯏ ꯍꯛꯆꯥꯡꯒꯤ ꯈꯨꯠ ꯁꯥ ꯑꯃꯗꯤ ꯈꯣꯡ ꯈꯨꯠ ꯂꯧ ꯄꯤꯃꯤꯟꯅꯔꯤꯕ ꯁꯨꯖꯤꯇ꯭ꯔꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯒ ꯍꯥꯝꯇꯣꯛꯃꯤꯟꯅꯩ꯫ ꯁꯨꯖꯤꯇ꯭ꯔꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯕꯣꯌꯥꯏꯗ ꯃꯌꯨꯝ ꯀꯥꯔꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅ "ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯐꯅꯅꯕ ꯁꯤꯜꯂꯝꯂꯒꯦ, ꯉꯟꯇꯥ ꯉꯟꯅ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯑꯃꯃꯝ ꯁꯤꯟꯕꯤꯒꯗꯕ"꯫ ꯕꯣꯌꯥꯏꯅ "ꯍꯣꯏ ꯍꯣꯏ"꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯅ "ꯁꯣꯏꯔꯕꯗꯤ ꯕꯣꯌꯥꯏ ꯅꯪ ꯌꯥꯔꯣꯏꯗꯕꯅꯤꯀꯣ"꯫ ꯃꯈꯣꯏꯒ ꯕꯣꯌꯥꯏꯒ ꯇꯨꯡꯗ ꯃꯥꯡꯗ ꯆꯠꯃꯤꯟꯅꯔꯦ꯫ ꯂꯦꯞꯄ ꯂꯩꯇ꯭ꯔꯕ ꯒꯥꯔꯤ ꯀꯇꯥꯅ ꯄꯨꯡ ꯑꯃꯗꯒꯤ ꯑꯃꯗ ꯉꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯕꯗ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3 ꯌꯩꯁꯤꯜꯂꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡꯁꯦ ꯄꯣꯊꯥꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯀꯨꯏꯅ ꯎꯏꯊꯔꯨꯔꯕ ꯏꯃꯤꯠ ꯑꯅꯤꯁꯦ ꯁꯨꯖꯤꯇ꯭ꯔꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯈꯤꯕꯅꯔ ꯀꯔꯤꯅꯅꯣ ꯈꯪꯗꯦ, ꯃꯤꯠꯁꯦ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯂꯛꯈꯤ꯫ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯈꯨꯗꯥꯡ ꯘꯔꯤꯗꯨ ꯌꯦꯡꯂꯨꯕꯗ ꯄꯨꯡ 3 ꯇꯥꯔꯝꯂꯦ꯫ ꯕꯣꯌꯥꯏ ꯄꯔꯞ ꯄꯔꯞ ꯐꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯝꯆꯥꯟꯒ ꯑꯗꯨꯝ ꯕꯣꯌꯥꯏꯒ ꯁꯨꯖꯤꯇ꯭ꯔꯥꯒꯤ ꯂꯩꯐꯝ ꯇꯥꯟꯅ ꯆꯠꯃꯤꯟꯅꯔꯦ꯫ ꯄꯥꯛꯂꯕ ꯏꯄꯥꯛꯀꯤ ꯂꯨꯔꯕ ꯂꯩꯔꯣꯟꯅꯨꯡꯗꯒꯤ ꯇꯅꯤꯛ ꯇꯅꯤꯛ ꯁꯥꯠꯆꯔꯤꯕ ꯊꯝꯕꯥꯜ ꯑꯗꯨ ꯀꯔꯝꯅ ꯍꯦꯛꯁꯤꯒꯦ ꯍꯥꯏꯕꯁꯤꯅꯤ ꯕꯣꯌꯥꯏꯒꯤ ꯐꯤꯔꯦꯞ꯫ ꯕꯣꯌꯥꯏꯒꯤ ꯈꯨꯜꯒ ꯁꯨꯖꯤꯇ꯭ꯔꯥꯒꯤ ꯈꯨꯜꯒ ꯈꯨꯔꯣꯜ ꯂꯩꯔꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯋꯥꯈꯜꯅ ꯅꯤꯡꯖꯕꯅ ꯃꯥꯒꯤꯗꯃꯛ ꯅꯤꯡꯖꯕ, ꯁꯨꯖꯤꯇ꯭ꯔꯥꯒꯤ ꯐꯤꯔꯦꯞꯅ ꯀꯔꯝꯕ, ꯕꯣꯌꯥꯏ ꯋꯥꯗꯕ ꯉꯝꯗꯦ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ꯫ ꯄꯣꯝꯁꯥꯠꯅꯕꯗ ꯉꯥꯏꯔꯤꯕꯤ ꯂꯩꯁꯥ ꯇꯝꯂꯤꯕꯤ ꯂꯩꯁꯦ ꯐꯗꯤ ꯌꯥꯝꯅ ꯐꯖꯕꯅꯤ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯈꯣꯏꯃꯨ ꯑꯃꯅ ꯂꯩ ꯆꯨꯞꯄ ꯍꯥꯟꯈ꯭ꯔꯕꯗꯤ ꯑꯩ ꯌꯥꯍꯧ ꯊꯦꯡꯕ ꯈꯣꯏꯃꯨ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯋꯥꯈꯜꯒꯤ ꯄꯂꯦꯞꯐꯝ ꯂꯩꯇꯥꯗꯦ꯫ ꯋꯥꯈꯜꯅ ꯃꯔꯤ ꯃꯔꯤ ꯈꯜꯂꯛꯄꯗꯒꯤ ꯁꯨꯖꯤꯇ꯭ꯔꯥꯒꯤ ꯃꯅꯥꯛꯇ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯨꯖꯤꯇ꯭ꯔꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯩꯈꯣꯏꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯕꯣꯌꯥꯏꯒ ꯁꯨꯖꯤꯇ꯭ꯔꯥꯒꯁꯨ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯑꯆꯦꯠꯄ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥꯗꯨ ꯄꯥꯎꯗꯝꯅꯅꯕ ꯍꯧꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗꯅꯤ ꯍꯣꯇꯦꯜꯗꯨꯒꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯕꯣꯔꯥ ꯄ꯭ꯂꯦꯠ ꯑꯃ ꯊꯥꯡꯖꯤꯜꯂꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯨꯖꯤꯇ꯭ꯔꯥꯗꯨ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ, ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯕꯣꯔꯥꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯆꯥꯃꯤꯟꯅꯔꯤ꯫ ꯕꯣꯌꯥꯏꯒꯤ ꯃꯤꯠꯌꯦꯡꯗꯤ ꯃꯉꯣꯟꯗ ꯊꯝꯃꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯥꯅ ꯂꯥꯡꯇꯛꯅꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯕꯣꯌꯥꯏꯗ ꯍꯥꯏꯅꯤꯡꯅ ꯂꯩꯔꯝꯕ ꯋꯥꯐꯝ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯃꯤ ꯕꯣꯌꯥꯏꯗ꯫ "ꯇꯥꯃꯣ ꯕꯣꯌꯥꯏ, ꯑꯩ ꯅꯉꯣꯟꯗ ꯅꯍꯥꯟ ꯃꯈꯩ ꯈꯔ ꯋꯥꯍꯟꯈ꯭ꯔꯦ, ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯥ"꯫ ꯕꯣꯌꯥꯏꯅ "ꯁꯨꯖꯤꯇ꯭ꯔꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗꯦ"꯫ ꯑꯗꯨꯗꯒꯤ ꯁꯨꯖꯤꯇ꯭ꯔꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯏꯃꯥ ꯄꯥꯕꯒꯤ ꯌꯥꯊꯪ ꯉꯥꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯑꯃꯗ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯃꯥꯡꯒꯣꯜ ꯀꯥꯕꯒꯤ ꯇꯥꯟꯖꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯕꯣꯌꯥꯏꯅ "ꯁꯨꯖꯤꯇ꯭ꯔꯥ, ꯁꯨꯖꯤꯇ꯭ꯔꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯅꯨꯡꯁꯤꯕꯕꯨ ꯐꯥꯒꯤꯔꯥ? ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯠꯇ꯭ꯔꯥ ꯔꯥꯕꯣꯟꯅ ꯁꯤꯇꯥ ꯍꯨꯈꯤꯕ ꯃꯤꯀꯨꯞꯇ ꯂꯪꯀꯥ ꯂꯩꯕꯥꯛ ꯇꯨꯡꯈꯤꯕꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ"꯫ ꯁꯨꯖꯤꯇ꯭ꯔꯥꯅ "ꯃꯗꯨꯅ ꯋꯥꯔꯤꯅꯤꯗꯅ, ꯃꯇꯝꯒꯤ ꯏꯆꯦꯜ, ꯃꯇꯝꯒꯤ ꯁꯥꯐꯨ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯗꯦ꯫ ꯑꯆꯥꯎꯔꯝ ꯄꯥꯝꯗꯕ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯗ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ"꯫ ꯕꯣꯌꯥꯏꯅ "ꯐꯔꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯐꯣꯡꯗꯣꯛꯅꯕꯒꯤ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯅ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯁꯥꯎꯔꯤꯔꯣ? ꯀꯔꯤ ꯃꯇꯤꯛ ꯂꯩꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯁꯥꯎꯒꯗꯧꯔꯤꯕ"꯫ ꯑꯗꯨꯗꯒꯤ ꯁꯨꯖꯤꯇ꯭ꯔꯥꯒ ꯕꯣꯌꯥꯏꯒꯁꯨ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ, ꯑꯗꯨꯕꯨ ꯕꯣꯌꯥꯏꯒꯤ ꯋꯥꯈꯜꯗꯤ ꯄꯣꯊꯥꯕ ꯉꯝꯗꯦ꯫ ꯋꯥꯡꯂꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯐꯖꯔꯕ ꯃꯃꯨꯟ ꯐꯥꯔꯕ ꯍꯩ ꯑꯃ ꯊꯃꯣꯏꯅ ꯈꯧꯔꯥꯡꯕꯗꯒꯤ ꯍꯦꯛꯅꯤꯡꯂꯨꯕ, ꯀꯥꯕ ꯉꯝꯗꯕꯗꯒꯤ ꯀꯥꯗꯨꯅ ꯍꯦꯛꯄ ꯉꯝꯕ ꯑꯇꯣꯞꯄ ꯃꯤꯅ ꯑꯗꯨꯝ ꯑꯣꯏꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯩ ꯅꯨꯡꯁꯤꯕꯅ ꯃꯤꯔꯥꯏꯔꯕ ꯃꯤꯑꯣꯏ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜꯁꯤꯅ ꯑꯁꯨꯝ ꯋꯥꯕ ꯑꯁꯤꯗꯅꯤꯅꯦ ꯍꯛꯆꯥꯡꯁꯤꯅ ꯄꯣꯊꯥꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯁꯦ꯫ ꯔꯣꯃꯤꯑꯣ ꯖꯨꯂꯤꯌꯠꯀꯤ ꯋꯥꯔꯤꯗꯨꯁꯨ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯐꯪꯅꯕꯒꯤꯅꯤꯀꯣ꯫ ꯀꯌꯥꯗ ꯉꯛꯈ꯭ꯔꯕꯅꯣ ꯃꯌꯥꯝꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯖꯣꯏ ꯇꯧꯕ ꯉꯝꯂꯤꯕ꯫ ꯁꯨꯖꯤꯇ꯭ꯔꯥꯕꯨ ꯂꯧꯖꯔꯒ ꯕꯣꯌꯥꯏ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯗ ꯆꯥꯎꯈꯠꯄ ꯉꯝꯒꯅꯤ ꯈꯟꯖꯔꯨꯕ ꯕꯣꯌꯥꯏꯒꯤ ꯋꯥꯈꯜ ꯇꯥꯏꯑꯣꯟꯅꯔꯕꯀꯣ꯫
ꯀꯥꯏꯗꯦ ꯑꯩꯅ ꯁꯥꯎꯔꯕꯒꯤ ꯊꯧꯅꯥ ꯃꯄꯤꯈ꯭ꯔꯕꯁꯨ ꯊꯃꯣꯏꯅ ꯊꯃꯣꯏꯗ ꯁꯥꯎꯖꯕ ꯅꯠꯇꯅ ꯁꯟꯙ꯭ꯌꯥꯒꯤ ꯐꯖꯔꯕ ꯁꯛꯇꯝꯇꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯖꯣꯏ ꯇꯧꯕ ꯉꯝꯂꯤꯕ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯕꯨꯗꯤ ꯑꯩꯅ ꯖꯣꯏ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯄ ꯐꯅ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯃꯁꯨꯡ ꯊꯃꯣꯏꯁꯦ ꯄꯣꯊꯥꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯐꯃꯨꯡ ꯃꯊꯛꯇ ꯍꯤꯞꯂꯤ ꯍꯥꯏꯕꯇ ꯃꯉꯥꯏ ꯏꯃꯤꯠ ꯑꯅꯤꯁꯦ ꯎꯏꯁꯜꯂꯨ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯋꯥꯈꯜꯅ ꯂꯦꯞꯄ ꯂꯩꯇꯅ ꯈꯜꯂꯛꯄꯗꯒꯤ ꯑꯗꯨꯝ ꯇꯨꯝꯊꯔꯦ ꯕꯣꯌꯥꯏ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯣꯌꯥꯏꯒꯤ ꯋꯥꯈꯜ ꯑꯋꯥꯕ ꯆꯥꯝꯃ ꯕꯣꯌꯥꯏꯒꯤ ꯃꯀꯣꯛꯇ ꯅꯟꯊꯔꯛꯄꯒꯨꯝ ꯇꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯕꯣꯌꯥꯏ ꯃꯥꯒꯤ ꯃꯅꯦꯒꯤ ꯂꯩꯀꯥꯏꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯃꯅꯦꯒ ꯊꯦꯡꯅꯩ ꯃꯅꯦꯅ ꯕꯣꯌꯥꯏꯗ ꯍꯥꯏꯔꯛꯏ ꯕꯣꯌꯥꯏ ꯅꯪꯕꯨ ꯀꯗꯥꯏꯗ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯏꯅꯣ ꯕꯣꯌꯥꯏꯅ ꯏꯅꯦ ꯑꯩ ꯀꯀꯥ ꯀꯨꯟꯖ ꯕꯤꯔꯥꯏ ꯍꯣꯏꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯔꯨꯒꯗꯕꯅꯤ ꯕꯣꯌꯥꯏꯒꯤ ꯃꯅꯦꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣ ꯍꯣꯔꯦꯟ ꯊꯕꯛ ꯁꯨꯕꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯗ ꯈꯔ ꯆꯪꯂꯛꯂꯝꯃꯨ ꯕꯣꯌꯥꯏꯅ ꯍꯣꯏ ꯏꯅꯦ ꯍꯥꯏꯔꯝꯂꯒ ꯕꯣꯌꯥꯏ ꯆꯠꯈꯤ ꯕꯣꯌꯥꯏꯒꯤ ꯃꯅꯦꯁꯨ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯕꯣꯌꯥꯏꯅ ꯃꯤꯒꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯃꯥꯒꯤ ꯃꯅꯦꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯕꯣꯌꯥꯏꯒꯤ ꯃꯅꯦꯒꯤ ꯃꯥꯝꯃꯒ ꯕꯣꯌꯥꯏꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯦ ꯕꯣꯌꯥꯏꯗ ꯃꯥꯝꯃꯗꯨꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ ꯕꯣꯌꯥꯏ ꯅꯪꯁꯨ ꯊꯕꯛ ꯑꯃ ꯐꯪꯅꯅꯕ ꯀꯟꯅ ꯍꯣꯠꯅꯧ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯕꯗꯤ ꯃꯁꯛ ꯊꯣꯛꯅ ꯍꯤꯡꯕ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯉꯝꯗꯦ ꯃꯥꯝꯃꯒꯤ ꯋꯥꯐꯝꯗꯨꯗ ꯕꯣꯌꯥꯏꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤ ꯃꯥꯝꯃ ꯑꯩ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯕꯤꯔꯝꯕ ꯇꯝꯕꯤꯔꯝꯗ꯭ꯔꯕ ꯍꯥꯏꯕꯗꯨꯃꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯦꯜꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯃꯥꯡ ꯊꯥꯗꯨꯅ ꯑꯗꯨꯃꯛ ꯃꯔꯩꯈ꯭ꯔꯦ ꯁꯦꯜꯕꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯌꯥꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯕꯣꯌꯥꯏ ꯃꯌꯨꯝꯗ ꯍꯜꯂꯛꯈ꯭ꯔꯦ ꯂꯦꯞꯄ ꯂꯩꯇ꯭ꯔꯕ ꯋꯥꯈꯜ ꯃꯥꯅꯗꯤ ꯁꯨꯆꯤꯇ꯭ꯔꯥꯒꯤ ꯋꯥꯈꯜꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯀꯔꯝꯕ ꯅꯨꯃꯤꯠꯇꯕꯨ ꯁꯨꯆꯤꯇ꯭ꯔꯥꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯁꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜꯇꯅ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ ꯕꯣꯌꯥꯏ ꯃꯔꯩꯈ꯭ꯔꯦ ꯕꯣꯌꯥꯏꯅ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯆꯔꯤ ꯑꯃꯨꯛꯁꯨ ꯕꯣꯌꯥꯏꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯑꯩ ꯍꯟꯗꯛꯇꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯖꯣꯕ ꯑꯃꯒꯤ ꯄꯔꯤꯈꯥ ꯑꯃ ꯊꯥꯔꯒꯦ ꯃꯄꯨꯡꯗ ꯈꯟꯕ ꯍꯧꯔꯛꯏ ꯑꯁꯣꯝꯗꯅ ꯁꯨꯆꯤꯇ꯭ꯔꯥꯗꯨ ꯕꯣꯌꯥꯏꯒꯤ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯈ꯭ꯔꯦ ꯁꯨꯆꯤꯇ꯭ꯔꯥ ꯃꯥꯒꯤ ꯔꯤꯗꯤꯡ ꯔꯨꯝꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯒꯦ ꯍꯥꯏꯗꯨꯅ ꯐꯥꯒꯠꯂꯛꯄꯗ ꯆꯤꯊꯤ ꯑꯃ ꯊꯦꯡꯅꯔꯦ ꯆꯤꯊꯤꯗꯨ ꯄꯥꯛꯊꯣꯛꯇꯨꯅ ꯄꯥꯒꯦ ꯍꯥꯏꯗꯨꯅ ꯄꯥꯔꯛꯏ ꯑꯍꯥꯟꯕꯗ ꯑꯁꯨꯝꯅ ꯏꯔꯝꯈꯤ ꯁꯨꯆꯤꯇ꯭ꯔꯥ ꯅꯪꯒꯤ ꯐꯖꯕꯒꯤ ꯐꯖꯕ ꯉꯥꯛꯇ ꯉꯥꯏꯔꯕ ꯁꯛꯇꯝꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯑꯁꯨꯝ ꯆꯤꯡꯁꯤꯟꯕꯤꯔꯤ ꯃꯂꯤꯌꯥ ꯅꯨꯡꯁꯤꯠꯅ ꯍꯨꯝꯂꯛꯄꯗ ꯅꯪꯒꯤ ꯈꯣꯏꯈꯣꯏ ꯇꯥꯔꯤꯕ ꯁꯝꯂꯥꯡꯁꯤꯡꯗꯨꯅ ꯍꯦꯟꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯆꯥꯛꯍꯜꯂꯤꯕ ꯀꯔꯝꯕ ꯃꯌꯥ ꯍꯩꯕ ꯁꯨꯃꯖꯥꯏ ꯄꯨꯕꯤ ꯅꯪꯒꯤ ꯁꯛꯇꯝꯅꯣ ꯀꯌꯥꯗ ꯋꯥꯍꯜꯂꯤꯕ ꯀꯌꯥꯗ ꯆꯥꯛꯍꯜꯂꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯑꯃꯗꯤ ꯐꯖꯕ ꯀꯌꯥꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯑꯁꯨꯝ ꯆꯤꯡꯁꯤꯟꯕꯤꯔꯤ ꯅꯅꯥꯛꯇ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯑꯩꯅ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯆꯒꯦ ꯅꯪꯒꯤ ꯈꯨꯏꯊꯨꯝꯂꯕ ꯋꯥꯍꯩ ꯀꯌꯥꯅ ꯊꯧꯅꯥ ꯀꯌꯥ ꯑꯣꯏꯔꯔꯤ ꯉꯁꯤꯁꯨ ꯑꯁꯨꯝꯅ ꯆꯤꯊꯤꯗꯨ ꯄꯥꯕ ꯂꯣꯏꯔꯕꯗ ꯁꯨꯆꯤꯇ꯭ꯔꯥ ꯈꯥꯝꯕ ꯌꯥꯗꯕ ꯄꯤꯔꯥꯡ ꯀꯌꯥ ꯏꯔꯣꯏꯅꯔꯛꯏ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈ꯭ꯔꯕ ꯕꯣꯌꯥꯏꯒ ꯃꯥꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯀꯨꯝꯒꯤ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯕ ꯑꯃꯗ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥꯅ ꯈꯨꯖꯦꯡ ꯄꯥꯏꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯕꯣꯌꯥꯏꯅ ꯇꯤꯛꯀꯤ ꯃꯉꯥꯜꯗ ꯁꯨꯆꯤꯇ꯭ꯔꯥꯅ ꯊꯥꯕꯜ ꯆꯣꯡꯉꯤꯕꯗꯨ ꯌꯦꯡꯅ ꯁꯪꯖꯈꯤꯕ ꯀꯌꯥ ꯁꯨꯆꯤꯇ꯭ꯔꯥꯒꯤ ꯊꯃꯣꯏꯅ ꯕꯣꯌꯥꯏꯒ ꯀꯥꯏꯅꯔꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯅꯍꯧꯅꯅ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯁꯨꯆꯤꯇ꯭ꯔꯥꯒꯤ ꯊꯃꯣꯏꯗ ꯃꯩ ꯋꯥꯏꯔꯛꯈꯤ ꯕꯣꯌꯥꯏꯒ ꯄꯨꯜꯂꯒ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜ ꯀꯌꯥꯗ ꯍꯦꯟꯅ ꯆꯥꯎꯈꯠꯅꯅꯕ ꯐꯒꯠꯅꯅꯕ ꯑꯐꯕ ꯃꯈꯜꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯀꯌꯥꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯄꯥꯏꯈꯠꯈꯤꯕ ꯊꯕꯛ ꯀꯌꯥꯕꯨ ꯀꯔꯝꯅ ꯀꯥꯎꯒꯅꯤ ꯂꯩꯀꯥꯏꯒꯤ ꯁꯥꯡꯂꯕ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠ ꯀꯌꯥꯗ ꯎꯄꯥꯝꯕꯤ ꯊꯥꯟꯈꯤꯕꯀꯌꯥ ꯁꯨꯆꯤꯇ꯭ꯔꯥ ꯃꯥꯒꯤ ꯀꯥꯗꯨꯗ ꯐꯝꯗꯨꯅ ꯕꯣꯌꯥꯏꯒꯤ ꯋꯥꯈꯜꯗ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩꯗ
Mama Debala changlakduna masanupida wa hairaki. Susitra nangbu haina singnaduna luhonggadabasi nanggi napungda kari khalibage. Susitrana wa makha tarai. Imana aigi apambasu nongmatasu khanbide. Aigi apambadi tamo boyaido mabuk mapau yamna phai. Magi thamoi masaksu aina khangi. Maga punsi leipun sembadi kari kai. Masanupi Susitragi wafamduda Mama Debalana amuk hairaki. Bema wafamduna pada haudoklaga yenglage. Wado haramlaga Susitragi kadagi thoki. Adudagi Susitra leitabung khangdaba haibadu oire. Nongma amasu boyaiga maga achikpa lamhang amada phaminaduna nungaiba wari kaya sanakhibado ngasisu Susitragi thamoina kawa ngamde. Punsigi awa nungaigi wari kaya ningsinglubada thamoi laiman oikhre. Boyaina Susitragi mafamda hairamkhiba wahisingdu tattana Susitragi mafamda nungsigi chaina kaya phaurai. Wahisingdudi Susitra nanggidamak punsi chupagi oina nanggidamak lepchageko. Nanggidamak jingjagum lepchageko. Kallaba nonglei nungsit kaya laklabasu upalgumna nakta leijage nangna uri uibiyuko. Maning tamna chenthariba turengi isingna ayatpa apanma yauduna chenthakibagum ibanigi punsigi ichelsu asumna ohenchiko haiba wafamduna Susitragi thamoinungda hena nungsi maichakna moyairakli. Asumna numit nini haukraba matungda Susitrana mapada wa ama kangthoi. Adubu mapana Susitragi wafamduda thoina lumna laude. Matangduda mapana Susitrada wa ama hairaki. Bema ipa nanggi awabado ipasu khangi. Adubu ipana hayengwai sunjilaklaba matamda hanna yengba ngamlaktrabada nangna wan nangna leiro ipa yengba ngamloiko. Matangduda Susitrana wa makha tarai. Paba laira anangdudi sura nomlaga adum nungaijarakani. Midugi makha ponbani paba. Mapana amu wa makha tarai. Phanamak madu oidunasu ipa nangi wafamduda yamna kannasu wa haningde. Nangna madu khallaga tawro. Wado haramlaga Susitragi manaktagi thokre. Susitra mapagi wahi kayadana haifam tahong khangdaba haibadu oire. Matam khara haukraba matungda boyaisu Central Staff Selection gi exam thaduna job ama phangduna miramda chatkre. Susitra su mapungdadi boyaibu amuktangdi unaraga mathangogi awaba paudam kaya boyagi mafamda tamjaningkhibani. Laikai mamanabi kayada pau thaduna lona boyaibu unajagi khanjaki. Adubu thangnaba mikupta aremba taki. Nomogi Susitragi luhongba asum naksilakhi. Susitra ningamda awaba kaya khangjaki. Asumna Susitragi punsi ningmakaina lenkhi. Matang asida ai wari macha losinjare khwai punamak puthagachari.